अहानबद सोशल मीडिया साइट वेरिबा फेसबुक तगी लखुसबा इंडियन नेशनल कांग्रेस INC मणिपुर की पेज तगी थगलक पत्तेंदक वोरल क्रमयामदा शेयर तौजगे मणिपुर कांग्रेस प्रेसिडेंट कैसा मेघचंद्र asking many questions on BJP vision document 2047 की मतांगना मणिपुर कांग्रेस प्रेसिडेंट कैसा मेघचंद्रना BJP vision document 2047 की तांगना क्वेश्चन क्या हंगलकली Where is the state of Manipur interrogation mark piraduna makhatana wafum kya thamli amaromdana me sort thanaw zama thagalak post amana art amadi sport pu sakhonaba honabada asawu thaudang lawbiramba iyamba priyo huru nomai themna laikhidaba matamda aina out of station oirubana maki aroiba matamna yawba phangja hogdrasu aina yum hek halakbaga yambagi yumda sasaraga yumgi awabra saru yazarubagi iyambabu ishorgi mafamda nungaina leibu oirasu nuhaina su phongdorakli ahanbada mapalamgi maruiba paw khra myamda thamjagi Ukraine gi drone attack sathabada Russia gi oil storage site ama mai sakre hari Ukraine gi drone satharki be attack abaduda maram oiraga diesel gi thau du mai sakhalaki bani hairibi Ukraine gi drone Russia gi kha thangba Rostov region da leiba town Protext attack satakibada oil storage facility ama mai sakli haina power source amana phongdorakli hayu social media da sadurakiba video da oil storage tu mai sakpigi maikhu sauna karak sakta madu uba phangki adumainama thaudu adur asu apana madi mi simina yaubra habigi sap sab khangmamdri hauzik fire brigade kangbu na mai edu muthatna ba honari Rostov region ki khanongpok thangba mai kai air defense na drone attack ama takthok pangam khre haidi masigi mahi oina prorestructure ba industrial storage facility aduda debris sing tasilakpadigi mai zakhalaki prorestructure ki industrial facility aduda mai muthatna ba hona ringai serakta ani subu oina drone attack ama satharaki haidi masina maram oiraga oil storage adudagi sakli ba mai edu kannana ba hona bada sauno khudong sada ba mai unaki haidi Floretarex hairiba mafamasi Ukrainian border digi kilometer saniga yankai rom labna lebani amadi nongpok thangba Ukraine gi front line gi active oina khuthongnariba mafam adudagina kilometer sahunga yankai rom hena lapi hairi Russian Defense Ministry gi maike digi makoina Ukraine gi drone manga ngarang numidang kapthakre hairi masina Rostov region da ani yauri hairi English nganiga kungani thogi matamdagi Ukraine satharkiba conflict asina maram oiraga Russia lairiba oil amadi gas facility singda target tawbigi thawong toina sathaduna lakli masida border dagi kilometer kaya lapna laiba mafam oiri Ukraine gi president Volodymyr Zelensky na di ma ki force na Russia gi oil facility singaduda mai pakna target tawbangam kiba dugi damakta thagat pakhongdoki asiguma makhal gi oiba attack asina maram oiraga Ukraine na thokliba conflict asi loisin bangamani Ukraine mamangi matam amuk to oikidriba mawong amada Russia gi Kaks region sanctionduna landasin kibegi thawdo wasida drone attack tawbi chang sengalakli Ukraine Russia gi territory da sanctionduna landasin ge wasida yamdraba settlement marfurom henbadi lokshin bangamle haina claim tawri masigi sumathakta Russia gi masing yamlaba lanmi kya amasu Ukraine fokat bangamle hadi makhasa tharak poina to papawmana PM Narendra Modi Union Home Minister Amit Shah na lusingduna mathang sayolgi Jammu and Kashmir Assembly Mikal gi campaign horagani Prime Minister Narendra Modi amadi Union Home Minister Amit Shah na lusingduna mathang sayolgi Jammu and Kashmir gi Assembly Mikal gi damakta BJP gi campaign horagani BJP gi oina Jammu and Kashmir Assembly Mikal gi damakta campaign hona ba sem sakre Campaign asida Prime Minister Narendra Modi, Union Home Minister Amit Shah, Defense Minister Rajnath Singh amadi BJP gi National President JP Nadana Jammu and Kashmir gi tuan ba mafam singdagi campaign saru yakani Jammu and Kashmir gi Assembly Mikal da BJP na naitom oina Mikal thengnarabi hai Kashmir Valley the independence natragan apikpa party kaya ama Mikal asigi damakta sem sanakhe BJP gi maikai digi Jammu and Kashmir gi Mikal gi damakta mere oigadaba singi list sem nabagi thorang stokre Handaki Mikal asida Jammu and Kashmir gi oina BJP na puthokadoriba mirep singi sada marfu bahumdoidi nauna Mikal thengnagadaba candidate sing oina puthoklaba yai haina spanari Mikal gi campaign hawdoknaba sem sabaga loinana mirep sing tangkak naina laukthoknabagi thorang stokre Mikal asigi damakta Union Minister Dr. Jitendra Singha BJP gi National General Secretary
Tarun Suk Jammu and Kashmir ki BJP ki chief Rabinder Rena amadi atopa lusingwa kya yauna mifam pangthoktuna BJP ki merep oiba yarabasing gi ming sem sanaba khananai nakre BJP ki oina Jammu and Kashmir ki assembly mikal gi poll in charge oina hapkhraba G Kishan Reddy yauna mifam pangthoktuna lakadoriba Jammu and Kashmir assembly mikal gi damakta tangai fadaba thorang kya sem sanaba khanakre Jammu and Kashmir ki masak naib political leader Chaudhary Zulfikar Ali BJP da yawgadori Hiramasiga madi lainaba thaurang sing tokre Rajouri Punch area diki saknairaba politician Zulfikar Ali asi kumja English ngani gani panda PDP gi tiketa Bodal Assembly seat gi mai palaki kumja English ngani ga taraga mari gi assembly mikhal su mai pakwa loinana minister oiki PDP da matam sangna yoram laba matung kumja English ngani ga kunda party asi thadoktuna JNK apani party da yakhi apani party da vice president oina thaupurakhi Zulfikar Ali na ngarang Union Home Minister Amit Shah ka unaduna wari sanaraba matungda mak BJP da yaunaba thorang torakhibani lakadoriba JNK gi assembly mikhal asida Zulfikar Ali mikhal thengnagadori BJP gi maruoiba lusingba sing G Kishan Reddy Tarun Suk amadi Rabinder Rena yawba thorama mada Zulfikar Ali BJP da yawkhre haiden su paushida makhatana phongdorakli Makasa tharak poina to papa omna Mumbai airport ta flight ta hakatringai gi mamang chemical yawbo bag mai salakre miyoi manga fakhre Mumbai International Airport ta Ethiopian Airlines ki Mumbai Addis Ababa flight amada pugadaba bag ama flight adu da hakatringai gi mamang da mai sakan chemical yawbo bag adu mai salakre amasum thaudo aduga madi lainana police na miyoi manga fakhre haina thangza numita police na phongdokre thaudo adu irai numita thokibani bag adu purakpani haiba West Bengal gi Nadial gi miyoi ma oiriba Samir Narayan Chandra Biswa sei kunthraga mathoi Akhilesh Gajraj Yadav sei kunthraga taret Beshonath Manu Subramaniam Senjundar sei kunthraga taret Suresh Subha Singha sei nifu taruk amasum Nandan Dinesh Yadav sei kunga taruk fare haina Sar Police Station ki officer amanaki Congo da lai haina singnariba Nabin Sharma bu case asida pamli haina makna makhataki Irai namit ki pung taraga makai AM rom tabada luggage adu flight adu da hapsilamdai de bag amagi manungdagi maikhu thulakpu uki amasum madu thunamak maichalaki adubu yamna thuna mutadaki haina police na official adu da haiki police station adu da Samrai Biswas fajinduna thamkhre amasum masinangkhre Nandan Yadav na bag adu Congo da leiba Nabin Sharma da pikhinaba mangonda pirakhibani haina makna police taiki madugi matung Nandan Yadav amasum logistic company employee sing yauna atop miyoi ahum safaki bag adu da mai sakanba material kg tarai yarong ki madugi tangkhaina mahine duga atop tangkhai amana powder gi mongni posak adu gi sapsa ba mong adu khangnaba madu forensic laboratory amada thakri haina official adu naki Same Biswas amasum atay miyoi sing adu Bharatiya Naya Sanhita BNS amasum suppression of unlawful acts against safety of civil aviation ek ki mari lainaba section singi makhara phaki masigi loina flight amagi mathakta mai sakan babosa adu pubagi maram adugi matana thijin ba hore haina makna makhata ki Ethiopian Airlines su thaudo adugi matangda statement amak thokre August 13 ki ayukta Mumbai airport ta Ram area da ET 641 Mumbai Adin Ababa gidamak baggage purakpa baggage container amagi check in da maisa koki baggage me of area adudigi container adu aircraft adu purakpa ram adu thaudo adu thokibani haina airlines aduna ki airport safety security amasum fire team singna khudakta pakhum pikhi amasum mathauta safety procedure punamak loinana mai adu mathaki soklaba container amasum baggage adu Mumbai airport authorities na investigation sathari haina Ethiopian Airlines ki statement adu naki aircraft adugi nakanda karigum amada thokidaba maramna standard safety procedure sing sathara batungda aircraft adu thakre haina airlines aduna makhata ki atopa pa omana yungauba anaba marimata sina Mumbai hospital na nupi doctor fukre Mumbai gi Seoul hospital na
loinamak yungawba anaba ama amasum magi mari mata sina ngasi nomaijing iyukta nupi residence doctor ama phukre haina doctor sina phongdokre thaudo si laibas gi mapam punamak thamoi sugon kiba kolkata hospital amada trainee doctor ama rep ama mother gi thamoi sokpa thaudo odugi matangda asawba hengalak lingai gi marak thokibani Nupi doctor amana ward amagi manungda duty tawduna leiringai ayuk pung ahunga makhairum tabada hospital adura thawdo adu thokibani haina residence doctor singa duna ki doctor phuri ba anabadu mamaida asokpa singaloina hospital adura lakibani ma ko layeng lingai ma amasu ma ki mari mata sina nupi doctor adubu thina tapki amasum kianki madura masanga thokna ba hona ba doctor adu soki masi Mumbai maktada thokliba yamna nungnangningai gi thaba amani haina BMCM ARD gi makok doctor akhai more na ki nupi doctor aduga khangatuna phuramle batungda ahan ba sumagi imung adu mafam adu thadok tunu senkre doctor aduna hauji si on police station magi statement pikre amasum first information report FIR ama thangakre police station aduda thunglakhiba si on hospital gi resident doctor singi Mud Sin Association ama oiriba BMCM ARD gi doctor singa mi paingai oiraba thaudo aduna sathina security gi favor ama utlahari aiko gi doctor singi safety as non negotiable ne phiba masina khudakta miyeng sangma masum hospital punamakta akan ma security thaurang sing lokhatpa mathau tari haina makhoi naiki Makasa tharak poine tentak pato pa paumna Dehradun da public bus manungna Punjab nupi masa ma gangrape takre Dehradun da public bus amagi mathakta Punjab taki nupi masa ma lepa pokugi numidang atheng pada gangrape takre thaudo asi Moradabad taki nupi masa aduna thulakibada city edugi interstate bus termination ISBT da thokibani police na ngang numidang atheng bada case am register takre amasum hiramadugi matang investigation amasa thaba hokre Roadway employee ama phaduna custody thamkre haina police na phongdokre na su pawus na makata na pali laiba asigi mafam kya da english ngani ga kunga mathoi da rape case lising kuntraga mathoi gena thoki haina khwaidi gi noba crime tatan oli Dehradun da gangrape tawgi thawdo asi Kolkata da masagi se kuntraga mathoi surabi trainee doctor ama rape tawkiba masum hatkiba gi matungda nupi singi safety gi matangda lewak sin bathungna akan bi irang ama leiringai gi marakta thokibani तो तेंतक ना मैम सुम थमजरमगे अदुगा हौजी कोइनदी मैम पाउ सुमतांग से लुसिनजरगे मसु मैम पुन अनोबा अपडेट ngaminisena channel sigi maike digi मैंग फमदा मखाता ना थमजरी मैम पुन अनोबा अपडेट ngaminisei